ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯌꯦꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯕꯦꯜ ꯕꯇꯟ ꯑꯗꯨꯁꯨ ꯅꯝꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯂꯩꯖꯔꯤ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯊꯝꯃꯣꯏ 18 ꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯤꯅꯥꯅ ꯊꯋꯥꯟ ꯀꯧꯕꯗ ꯈꯨꯝꯂꯛꯇꯦ ꯍꯥꯏꯗꯅ ꯌꯦꯡꯕꯗ ꯊꯋꯥꯟ ꯇꯤꯅꯥ ꯉꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯗꯨ ꯇꯤꯅꯥꯅ ꯎꯔꯝꯃꯤ꯫ ꯊꯋꯥꯟꯒꯤ ꯃꯅꯥꯛꯇ ꯇꯤꯅꯥ ꯏꯟꯅꯔꯛꯏ꯫ ꯇꯤꯅꯥꯅ ꯈꯜꯂꯤ, ꯑꯩꯅ ꯕꯣꯏꯅꯥꯎꯗ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩ ꯍꯥꯏꯖꯤꯟꯕꯗꯣ ꯇꯥꯈ꯭ꯔꯖꯥꯠꯂꯣ? ꯑꯩꯒꯤ ꯄ꯭ꯂꯥꯅꯤꯡ ꯀꯥꯏꯕ ꯇꯥꯔꯦ꯫ ꯄꯥꯈꯠꯅ ꯊꯋꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯇꯤꯅꯥꯅ ꯊꯋꯥꯟ, ꯍꯣ ꯊꯋꯥꯟ, ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ꯫ ꯊꯋꯥꯟꯅ ꯅꯪ ꯋꯥꯔꯤ ꯁꯥꯎꯕꯗꯨꯗ ꯗꯤꯁꯇꯔꯕ ꯇꯧꯅꯤꯡꯗꯗꯅ ꯆꯠꯂꯕ ꯑꯁꯣꯝꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯒꯦꯅ꯫ ꯇꯤꯅꯥꯅ ꯑꯩꯅ ꯕꯣꯏꯅꯥꯎꯗ ꯈꯥꯏꯔꯒ ꯊꯝꯂꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩ ꯀꯥꯏꯅ꯫ ꯊꯋꯥꯟ ꯇꯤꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯃꯣꯏꯗ ꯍꯔꯥꯎꯕꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯃꯃꯣꯟꯇ ꯅꯣꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯕꯣꯏꯅꯥꯎꯗ ꯈꯥꯏꯕꯤꯔꯤꯗꯤ? ꯇꯤꯅꯥꯅ ꯕꯣꯏꯅꯥꯎꯁꯨ ꯏꯀꯥꯏꯗꯅꯕ ꯃꯈꯥ ꯇꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯣꯞ ꯆꯥꯗ꯭ꯔꯦꯗꯅ꯫ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯐꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯤꯅ ꯊꯋꯥꯟ, ꯐꯗꯤꯒꯣꯝꯁꯦ ꯑꯝꯇ ꯁꯦꯝꯕꯤꯔꯝꯃꯨ, ꯑꯩꯈꯣꯏ ꯑꯃꯨꯛ ꯑꯁꯣꯝꯗ ꯆꯠꯂꯨꯒꯦ꯫ ꯇꯤꯅꯥꯅ ꯀꯅꯥ ꯆꯠꯇꯣꯏꯅꯣ ꯏꯕꯦꯝꯃ? ꯑꯊꯣꯏꯕꯤꯅ ꯁꯨꯔꯦꯁꯀ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯤꯅꯥ ꯌꯦꯡꯅ ꯊꯋꯥꯟ ꯐꯗꯤꯒꯣꯝ ꯁꯣꯏꯕꯗ ꯃꯈꯨꯠꯇꯣ ꯊꯥꯡꯅ ꯁꯠ ꯂꯦꯟꯁꯤꯟꯈꯤ꯫ ꯇꯤꯅꯥ ꯊꯋꯥꯟꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏꯔꯒ ꯇꯤꯅꯥꯅ ꯄꯥꯏꯔꯤꯕ ꯔꯨꯃꯥꯜ ꯃꯆꯦꯠ ꯑꯃ ꯁꯦꯠꯂꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯑꯣꯡꯗ ꯊꯋꯥꯟꯒꯤ ꯃꯈꯨꯠꯇ ꯀꯤꯕꯤꯔꯝꯃꯤ꯫ ꯊꯋꯥꯟ ꯇꯤꯅꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯤꯅꯥ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯕꯗꯣ ꯂꯩꯕꯗ ꯎꯕꯗ ꯊꯥꯗꯣꯛꯍꯟꯅꯤꯡꯂꯝꯗꯦ꯫ ꯇꯤꯅꯥꯅ ꯀꯗꯥꯏꯗ ꯌꯦꯡꯂꯒꯅꯣ ꯅꯪꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯊꯥꯡ ꯄꯥꯏꯔꯒ ꯀꯅꯥꯒꯤ ꯋꯥꯈꯜꯅꯣ ꯅꯪꯅ ꯃꯪꯂꯨꯔꯤꯁꯤꯅ? ꯁꯥꯎꯔꯞ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯊꯋꯥꯟꯅ ꯇꯤꯅꯥꯅ ꯉꯥꯡꯂꯛꯄ ꯋꯥꯗꯨ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ꯫ ꯇꯤꯅꯥꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯉꯥꯡꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯤꯗꯤ꯫ ꯊꯋꯥꯟ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯇꯤꯅꯥꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯦ꯫ ꯇꯤꯅꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯤꯅꯥꯒꯤ ꯇꯝꯃꯔꯕ ꯆꯤꯟꯕꯥꯜꯗꯒꯤ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯣꯖꯥ ꯕꯤꯟꯗ꯭ꯌꯥ ꯂꯥꯛꯑꯝꯃꯤ꯫ ꯑꯣꯖꯥ ꯕꯤꯟꯗ꯭ꯌꯥꯅ ꯑꯉꯥꯡꯁꯥ, ꯅꯣꯏꯒꯤꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯀꯣꯏꯕ ꯆꯠꯀꯗꯕꯅꯤ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯅꯦ꯫ ꯇꯤꯅꯥꯅ ꯂꯣꯏꯔꯦ ꯃꯦꯝ꯫ ꯑꯥꯔꯇꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯁꯤꯜꯂꯛꯏ꯫ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯆꯥꯗꯣꯏꯔꯣ ꯃꯦꯝ? ꯑꯣꯖꯥ ꯕꯤꯟꯗ꯭ꯌꯥꯅ ꯆꯥꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ꯫ ꯑꯥꯔꯇꯤ ꯍꯔꯥꯎꯔꯗꯅ ꯃꯣꯃꯣ ꯅꯣꯛꯂꯒ ꯈꯜꯂꯒꯤ ꯊꯋꯥꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯇꯤꯅꯥꯅ ꯆꯥꯈꯤꯗꯅ ꯑꯃꯨꯛ ꯇꯣꯛꯂꯅꯤ꯫ ꯇꯤꯅꯥꯅ ꯆꯥꯛ ꯆꯥꯅꯕꯗ ꯏꯔꯥꯡ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯣꯝꯗꯅ ꯊꯋꯥꯟ ꯃꯪꯂꯥꯟ ꯑꯃꯗ ꯂꯩ꯫ ꯇꯤꯅꯥꯒꯤ ꯋꯥꯈꯜꯗ ꯊꯋꯥꯟ ꯑꯄꯥꯝꯕ ꯆꯥ ꯌꯦꯡꯂꯒ ꯇꯤꯅꯥꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯍꯧꯕꯅ ꯐꯔꯅꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯍꯣꯏꯗ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯃꯐꯝꯗ꯫ ꯇꯤꯅꯥꯅ ꯃꯌꯥꯝ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ꯫ ꯊꯋꯥꯟ ꯂꯥꯛꯑꯣ, ꯅꯪꯒꯤ ꯄ꯭ꯂꯦꯠꯁꯦ ꯑꯩꯅ ꯄꯥꯏꯔꯕꯅꯤ ꯁꯣꯝꯗ꯫ ꯊꯋꯥꯟꯅ ꯍꯣꯏ ꯂꯥꯛꯑꯦ꯫ ꯑꯥꯔꯇꯤ ꯊꯋꯥꯟꯒꯤ ꯃꯅꯥꯛꯇ ꯊꯋꯥꯟꯒꯤ ꯄ꯭ꯂꯦꯠꯁꯨ ꯌꯥꯎꯅ ꯄꯨꯔꯒ ꯂꯥꯛꯏ꯫ ꯊꯋꯥꯟꯅ ꯇꯤꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯑꯥꯔꯇꯤ ꯃꯩ ꯍꯧꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯁꯣꯅꯥꯅ ꯐꯠ ꯆꯪꯂꯛꯂꯒ ꯑꯥꯔꯇꯤꯒꯤ ꯍꯦꯟꯕ ꯄ꯭ꯂꯦꯠꯇꯨ ꯂꯧꯔꯒ ꯊꯦꯡꯛꯁ ꯏꯇꯥ꯫ ꯑꯥꯔꯇꯤ ꯈꯜꯂꯤ, ꯀꯣꯂꯦꯖ ꯍꯜꯂꯛꯂꯒ ꯑꯩꯅ ꯇꯤꯅꯥꯒꯤ ꯆꯦꯂꯦꯟꯖꯁꯦ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯀꯅꯤ ꯊꯋꯥꯟꯗ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯅꯨꯡꯉꯥꯏꯖꯈꯤꯁꯅꯨꯃ꯫ ꯊꯋꯥꯟ ꯅꯈꯨꯠꯇꯣ ꯆꯥꯛ ꯆꯥꯕ ꯌꯥꯒꯗ꯭ꯔꯣ? ꯊꯋꯥꯟ ꯌꯥꯅꯤꯗ꯫ ꯑꯊꯣꯏꯕꯤꯅ ꯌꯥꯔꯦ ꯍꯥꯏꯔꯗꯤ ꯃꯇꯥꯎ ꯅꯪ ꯏꯟꯕꯤꯒꯦ ꯍꯥꯏꯔꯣ? ꯇꯤꯅꯥ ꯑꯊꯣꯏꯕꯤꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯁꯨꯔꯦꯁꯅ ꯊꯋꯥꯟꯒ ꯇꯤꯅꯥꯒꯁꯦ ꯂꯕꯔ ꯑꯣꯏꯕꯗ ꯌꯥꯝ ꯄꯛꯆꯅꯤ꯫ ꯊꯣꯏꯊꯣꯏꯕꯤꯅ ꯑꯩꯍꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ? ꯇꯤꯅꯥꯅ ꯑꯃꯨꯛ ꯊꯋꯥꯟꯁꯦ ꯏꯀꯥꯏꯔꯅꯤ ꯃꯤ ꯌꯥꯝ ꯍꯥꯏꯕꯤꯔꯨꯅꯨ꯫ ꯊꯋꯥꯟꯅ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯐꯥꯒꯤ ꯐꯥꯎꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗꯅ꯫ ꯇꯤꯅꯥꯅ ꯈꯜꯂꯤ, ꯐꯥꯒꯤ ꯑꯣꯏꯅ ꯈꯟꯈ꯭ꯔꯕ ꯑꯩꯅ ꯏꯔꯥꯡ ꯇꯧꯔꯒ ꯏꯃꯥꯡꯅꯤꯗꯅ꯫ ꯅꯍꯥꯟꯗꯒꯤ ꯇꯧꯔꯛꯄ ꯏꯔꯥꯡ ꯃꯌꯥꯝꯗꯣ ꯃꯆꯤꯟꯗ ꯂꯣꯟꯅ ꯎꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯑꯊꯣꯏꯕꯤ ꯑꯩ ꯈꯨꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯝꯇ꯫ ꯁꯨꯔꯦꯁꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯊꯣꯏꯕꯤꯅ ꯐꯨꯅꯤꯀꯣ ꯅꯪ ꯍꯦꯟꯖꯤꯜꯂꯛꯀꯅꯨ꯫ ꯇꯤꯅꯥꯅ ꯅꯨꯡꯁꯤꯗ꯭ꯔꯣ, ꯏꯟꯕꯤꯔꯨꯕ ꯌꯥꯗ꯭ꯔꯣ? ꯑꯊꯣꯏꯕꯤꯅ ꯑꯃꯨꯛ ꯁꯣꯛꯇꯅ ꯂꯩꯔꯤꯁꯦ ꯍꯥꯟꯅ ꯑꯝꯇ ꯏꯟꯕꯤꯈꯣ꯫ ꯌꯥꯔꯦꯁꯦ ꯅꯈꯣꯏ ꯑꯅꯤ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ
ꯊꯣꯏꯊꯣꯏꯕꯤꯅ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯑꯉꯥꯡ ꯅꯠꯇꯦ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯣꯖꯥ ꯄ꯭ꯔꯦꯝꯖꯤꯠꯅ ꯆꯥꯛ ꯆꯥꯁꯤꯟꯕꯒ ꯆꯠꯂꯗꯤ ꯅꯈꯣꯏ ꯋꯥꯅꯤ, ꯉꯥꯏꯍꯥꯛ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯄꯣꯊꯥꯅꯔꯨꯔꯣ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯑꯣ꯫ ꯊꯋꯥꯟꯅ ꯍꯣꯏ ꯁꯥꯔ꯫ ꯄꯨꯡ ꯈꯔ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯀꯣꯏꯕ ꯆꯠꯅꯕ ꯃꯌꯥꯝ ꯂꯣꯏꯅ ꯊꯣꯛꯅꯔꯛꯏ꯫ ꯇꯤꯅꯥ ꯊꯋꯥꯟ ꯉꯥꯏꯔꯤ, ꯑꯥꯔꯇꯤꯁꯨ ꯊꯋꯥꯟꯕꯨ ꯉꯥꯏꯔꯤ, ꯊꯋꯥꯟꯅ ꯁꯨꯔꯦꯁ ꯉꯥꯏꯔꯤ꯫ ꯇꯤꯅꯥꯅ ꯊꯋꯥꯟꯁꯤ ꯀꯦꯗꯅ ꯂꯩꯈ꯭ꯔꯦ꯫ ꯑꯊꯣꯏꯕꯤꯅ ꯍꯣ ꯊꯋꯥꯟꯗ ꯅꯠꯇꯤꯌꯦ, ꯑꯩꯒꯤ ꯍꯤꯔꯣ ꯁꯥꯎ ꯀꯦꯗꯅ ꯂꯩꯈ꯭ꯔꯦ ꯏꯕꯦꯝꯃ꯫ ꯊꯣꯏꯊꯣꯏꯕꯤꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯔꯛꯏ, ꯉꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯜꯂꯗꯤ ꯐꯒꯗꯕꯅꯤ, ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯤꯔꯣꯗꯨꯁꯨ꯫ ꯈꯝꯕꯅ ꯅꯨꯄꯤ ꯅꯈꯣꯏꯗꯒꯤ ꯍꯦꯜꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯇꯞꯈ꯭ꯔꯤꯁꯦ꯫ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ? ꯅꯨꯄꯤꯗꯤ ꯀꯅꯥꯅ ꯇꯞꯄꯦ ꯍꯥꯏꯔꯤꯕ? ꯅꯨꯄꯥ ꯅꯈꯣꯏꯅꯤ ꯇꯞꯂꯤꯗꯤ, ꯑꯩꯈꯣই ꯅꯠꯇꯦ ꯈꯪꯂꯦꯗꯅ, ꯏꯁꯧ ꯂꯥꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯈꯝꯕꯅ ꯍꯣ ꯇꯞꯂꯗꯤ ꯇꯞꯂꯦ, ꯅꯨꯄꯤꯅ ꯐꯤ ꯍꯣꯡꯕ ꯉꯥꯏꯗꯧ ꯁꯔꯨꯛꯅꯦ ꯁꯃꯨ ꯃꯈꯣꯡꯗꯅꯦ ꯊꯕꯛ ꯉꯥꯏꯕꯅꯤꯅ ꯅꯨꯡꯉꯥꯏ꯫ ꯊꯣꯏꯊꯣꯏꯕꯤꯅ ꯌꯥꯔꯦꯍꯦ ꯅꯈꯣꯏ ꯑꯅꯤ ꯂꯦꯞꯂꯣ, ꯇꯥꯕ ꯌꯥꯝ ꯋꯥꯔꯦꯀꯣ꯫ ꯇꯤꯅꯥꯅ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯦꯝꯖꯤꯜꯂꯛꯏ, ꯅꯨꯄꯤ ꯑꯇꯞꯄꯁꯨ ꯂꯩ, ꯅꯨꯄꯥ ꯑꯇꯞꯄꯁꯨ ꯂꯩ, ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯌꯥꯔꯦ ꯏꯟꯅꯔꯅꯨ꯫ ꯇꯟꯖꯥꯗꯨꯗ ꯑꯊꯣꯏꯕꯤꯅ ꯊꯋꯥꯟ ꯂꯥꯛꯑꯦ, ꯁꯨꯔꯦꯁꯇꯤ ꯀꯔꯥꯏ? ꯊꯋꯥꯟꯅ ꯂꯥꯍꯧꯔꯕꯅꯦ ꯇꯨꯡꯗ꯫ ꯇꯤꯅꯥꯅ ꯊꯋꯥꯟꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪ ꯉꯥꯏꯕꯗꯅꯦ ꯉꯁꯤꯒꯤ ꯀꯌꯥꯝ ꯋꯥꯔꯦ꯫ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯅꯥꯀꯜꯗꯒꯤ ꯐꯠ ꯆꯪꯂꯛꯑꯒ ꯑꯥꯔꯇꯤꯅ ꯍꯥꯏꯔꯛꯏ, ꯊꯋꯥꯟ ꯑꯩꯁꯨ ꯈꯔ ꯆꯠꯃꯤꯟꯅꯁꯦ ꯅꯈꯣꯏꯒ ꯄꯨꯟꯅ꯫ ꯊꯋꯥꯟꯅ ꯍꯣꯏ ꯌꯥꯅꯤ ꯆꯠꯃꯤꯟꯅꯁꯦ ꯌꯥꯝ ꯍꯪꯒꯣꯏꯅ ꯍꯥꯏꯔꯛꯏ, ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯎꯠꯇꯨꯅ꯫ ꯑꯊꯣꯏꯕꯤꯅ ꯇꯤꯅꯥꯒꯤ ꯃꯅꯥꯗ ꯂꯣꯠꯅ ꯃꯤ ꯇꯥꯍꯟꯗꯅ ꯍꯥꯏꯔꯛꯏ, ꯑꯁꯤ ꯅꯨꯄꯤꯁꯦ ꯊꯋꯥꯟꯗ ꯉꯥꯎꯖꯕ ꯀꯨꯏꯔꯕꯅꯤ, ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯅꯤ ꯃꯥꯅꯅꯦ ꯄ꯭ꯔꯄꯣꯁ ꯇꯧꯔꯤꯁꯦ ꯊꯋꯥꯟꯗ, ꯊꯋꯥꯟꯅꯗꯤꯅꯦ ꯌꯥꯕꯤꯗꯕꯅꯤ꯫ ꯇꯤꯅꯥꯅ ꯀꯔꯤ ꯑꯁꯦꯡꯕꯒꯤꯔꯣ? ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯥꯏꯔꯛꯏ꯫ ꯑꯊꯣꯏꯕꯤꯅ ꯍꯥꯏꯌꯨꯅꯤ ꯅꯪꯕꯣ꯫ ꯊꯋꯥꯟ ꯇꯤꯅꯥꯒꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯂꯛꯂꯒ ꯀꯩꯗꯧꯔꯦ ꯇꯤꯅꯥ? ꯁꯨꯔꯦꯁꯇ ꯆꯪꯂꯛꯂꯒ ꯀꯩꯗꯧꯔꯒꯦ ꯇꯤꯅꯥ? ꯇꯤꯅꯥ ꯄꯥꯈꯨꯝ ꯄꯤꯅꯕ ꯂꯩꯇ꯭ꯔꯗꯨꯅ ꯃꯔꯩ ꯆꯤꯛꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯊꯋꯥꯟꯗ ꯑꯃꯨꯛ ꯌꯦꯡꯂꯤ, ꯑꯊꯣꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯤ, ꯍꯥꯏꯐꯝ ꯈꯪꯗꯅ꯫ ꯇꯤꯅꯥ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯂꯩꯇꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯁꯨꯔꯦꯁꯇ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯉꯛꯈ꯭ꯔꯤꯕ꯫ ꯁꯨꯔꯦꯁꯅ ꯏꯪꯉꯛꯅ ꯑꯁꯦꯡꯕꯒꯤꯔꯣ ꯍꯥꯏꯁꯦ? ꯑꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯤꯅꯥꯅ ꯐꯥꯒꯤꯔꯣ? ꯑꯊꯣꯏꯕꯤꯅꯅꯦ ꯅꯪ ꯐꯖꯅ ꯅꯨꯡꯁꯤꯔꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯣꯖꯥ ꯕꯤꯟꯗ꯭ꯌꯥ ꯆꯪꯂꯛꯏ꯫ ꯑꯣꯖꯥ ꯕꯤꯟꯗ꯭ꯌꯥꯅ ꯑꯩꯈꯣꯏ ꯆꯠꯅꯕ ꯂꯣꯏꯁꯤꯟꯅꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎꯕ? ꯇꯤꯅꯥꯅ ꯃꯦꯝ ꯑꯩ ꯂꯣꯏꯔꯦ꯫ ꯑꯊꯣꯏꯕꯤꯅ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯣꯖꯥ ꯕꯤꯟꯗ꯭ꯌꯥꯅ ꯐꯔꯦ ꯐꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯇꯔꯐꯣꯜ ꯌꯧꯔꯛꯏ꯫ ꯋꯥꯇꯔꯐꯣꯜ ꯌꯧꯔꯛꯄꯒ ꯇꯤꯅꯥ ꯏꯁꯤꯡ ꯆꯥꯏꯊꯔꯛꯄꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯇꯤꯅꯥꯅ ꯑꯉꯥꯡ ꯁꯥꯗꯨꯅ ꯏꯁꯤꯡꯗ ꯁꯥꯟꯅꯕꯗꯨ ꯊꯋꯥꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯦꯁꯅ ꯊꯋꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯚꯥꯏ ꯏꯁꯤꯡꯗ ꯀꯨꯝꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯊꯣꯏꯕꯤꯅ ꯁꯨꯔꯦꯁ ꯁꯤꯗ ꯂꯥꯛꯑꯣ, ꯏꯁꯤꯡꯗ ꯁꯥꯟꯅꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯤꯅꯥꯅ ꯊꯋꯥꯟ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯄꯤꯔꯣ ꯂꯥꯛꯑꯣ꯫ ꯊꯋꯥꯟꯅ ꯍꯣꯏ꯫ ꯊꯣꯏꯊꯣꯏꯕꯤꯅ ꯊꯋꯥꯟ ꯅꯪꯁꯨ ꯂꯥꯛꯑꯣꯗꯅ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯁꯦ꯫ ꯊꯋꯥꯟꯅ ꯅꯈꯣꯏ ꯑꯣꯏꯅ ꯀꯥꯞꯄꯤꯔꯒꯦ꯫ ꯇꯤꯅꯥꯅ ꯊꯋꯥꯟ ꯅꯪ ꯑꯩꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕ ꯇꯜꯂꯤꯔꯣ? ꯊꯋꯥꯟꯅ ꯇꯤꯅꯥ ꯂꯥꯟꯅ ꯂꯧꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯏꯁꯤꯡꯗ ꯀꯨꯝꯂꯛꯏ꯫ ꯇꯤꯅꯥꯅ ꯁꯨꯔꯦꯁ ꯌꯥꯔꯦꯀꯣ, ꯑꯊꯣꯏꯕꯤꯒ ꯅꯪꯒꯤꯒ ꯐꯣꯇꯣꯗꯣ ꯃꯦꯃꯣꯔꯤꯗ ꯆꯜꯂꯔꯣꯏ, ꯊꯋꯥꯟꯒ ꯑꯩꯒꯁꯦ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯂꯛꯑꯣ꯫ ꯁꯨꯔꯦꯁꯅ ꯍꯦꯟꯃꯜꯂꯤꯀꯣ, ꯇꯤꯅꯥ ꯐꯣꯇꯣꯐꯥꯎ ꯀꯥꯞꯇ꯭ꯔꯤ꯫ ꯑꯊꯣꯏꯕꯤꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯑꯣꯏꯅ ꯀꯥꯞꯄꯤꯔꯒꯦ ꯏꯕꯦꯝꯃ꯫ ꯊꯋꯥꯟꯅ ꯂꯥꯞꯇꯛꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯇꯤꯅꯥꯅ ꯐꯠ ꯆꯪꯁꯤꯜꯂꯒ ꯐꯣꯇꯣ ꯀꯥꯞꯁꯤ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯑꯁꯨꯛ ꯂꯥꯞꯅ ꯂꯩꯕꯁꯤꯅ? ꯊꯋꯥꯟ ꯏꯉꯛꯉꯛꯈꯤ ꯇꯤꯅꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ꯫ ꯏꯉꯛꯅ ꯇꯤꯅꯥꯗ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯇꯤꯅꯥꯅ ꯊꯋꯥꯟꯗ ꯃꯃꯣꯟ ꯅꯣꯛꯂꯒ ꯌꯦꯡꯂꯤ꯫ ꯑꯊꯣꯏꯕꯤꯅ ꯐꯣꯇꯣ ꯀꯥꯞꯂꯤ꯫